Colombia da magnitude tarit ka 10.4 Youna Hakhiba Yuha na Meeyoi chama ka kuntrani Sihankhre Meeyoi cha kaya Amana Thiba Khngdri. Colombia gi puwari da chahi chama gi manung da khwaidagi kanba Yuha habagi thodok adu ngarang nungchil laibak adugi nongchuk thangba mafam da magnitude tarit ka 10.4 Youna haduna yamdrabda Meeyoi chama ka kuntrani sikre loinana cha kaya Amana Thiba Khngdri na lairi haina Colombian Geological Service ki maikaidagi phongdorakli. Laibak adu da Yuha aduna sohalaba nongchuk thangba mafam sing oiriba Kali Pairera Quibdo amasung Manijals ta health emergency lauthokre. Yuha adu jumlo na balaibak Ecuador amasung Panama da su manil fangki hairi. Magnitude tarit ka 10.4 yoba Yuha adugi epicenter adu laibak adugi konung Bogota dagi nongchup lomda kilometer chamri rom chatlaga laiba Soko region da Joldal Palmara da oiki haina US Geological Survey gi maikaidagi phongdorakli. Survey aduna makha taraduna Yuha adu lainung da kilometer chamaga tare lom chatharakpa mafam dagi haurakibani loinana ahanba hakiba ayuki pung 3:13 rom adudagi matungda pung amagi manungda aftershock kunmathoirak mayoknaki haina mafam aduda laiba authority ki maikaidagi phongdorakhi. Colombian Association of Capital Cities ki maikaidagi phongdorakpada ngarang nungthil athengba fawda fangkiba khwaidagi nauba pawda Meeyoi chamaga 52 sikre amasung 450 romna thiba khangdri hairi. Adubu building kaya yauna atik akai nangbagi thodok oikiba maramna piriba figure asi makha na hengalakpa yai haina thajaba phongdoknarakli. Colombia gi nauna president oiba subnagi numit humni da ngairiba Avelado de la Esprelana laibak adugi state of emergency lauthokpaga loinana asok apan sing adu kanana ba hotnabagi thabak lomda pumnamaki miyeng changsilasi haina phongdokhi. Ngarang numidang volunteers sing amadi rescue workers singna mai piramba station kaya ama akai atoi nangkhibana maram oiduna thi humbagi thabak chathabada amamba marakta yamna wana honaki haina mafam aduda laiba Meeyoi amana phongdorakhi. Atopa laipak singdagi awa mateng pirakpagi pau mari lakli.